Hollywood ki power actor ama oire haiduna hektamak nungai ba apen ba phangada banatte. Ashengbadi makoi gi marakta kham tengna khudong tiba thokpa su yauri bani. Khudam oina Hollywood actor mapanda thokiba thodok sing amuk tang yengminase. Makoi khuding makki chap manaba ama hairagadi makoi sing adu so udnaba thorang tawringai amadi film namlingai sikhiba ngaktane. Film dugi project ama loidringai matamda sikhiba atai aphauba actor marang kaina leirabasu makoi khuding mak film nambaga mari lenana sikhibadi natte. Ngasigi Saturday Night Angakpa series tamit yang taminarasi film namlingai sikhiba actor mapan. Number 1 Brandon Lee. Martial art ki laipok ni hainariba Bruce Lee ki machanupa Brandon Lee 1993 ki March 13 da The Crow haiba film adu namlingai khudong thiba thodok amada laikide. Film adu da Lee na laukiba saktam asisu nongmaina panba ki thodok amane. Adubu handgun adu da asengwa nongmai maru ki machet ama yaurami haina Ranker na iba thengnaki. Los Angeles Times ki matung inadi Brandon Lee na potchai hanba khaw ama puraga thong tamna lakpada phit 35 muk lapa mafam amadagi atopa actor amana ahanma maru kapsilaki haina palle. Brandon Lee ki pukta tokning aduna panki. Asumna masagi sahi kunipan khakta ngairiba actor asi numit adumakta da sikhi. Number 2 John Eric Hexam. BCS के adventure series copper up नंबदा सोइदुना कापखिबा नोंमैना कोकता पानबदगी 1984 दा हेक्सम लैखिदे हाइना एक्सेस अटलांटा दा इरम्मे. ग्रीन बेरेट तगी टीवी मॉडल ओइखिबा मालेमगी ओइना अंगकपा अमसुंग फैशन फोटोग्राफी ओइखिबा मार्क हेपर की सक्तम लौखि. Entertainment Weekly की मतुंग इन्ना 1984 अक्टोबर 12 दा फिल्म नंबर थेंगथरकपदगी ngaiHak उइथदुना महक लैरुइ. Maka tanasu amuk thengthakigani khangmadagi mahakna phagi oina point nifu marigi blank maru hanba magnum pistol ama paikhatlaga hairamme. Masigi yadaba nongmai asida koi thajabara hairaga trigger singlamme. Pokhaiba aduda mahaki kokki saru kaiduna saru machet amasu thopta changkhiduna I yamna chatlamme. Khudakta hospital pukhatuna operation toramme. Adum oinamak mahak koma da laithi amadi mahak sire haina October 19 da lauthokhi haina Entertainment Week na report tawki. Number 3 Big Mirror. Big Mirror asi 1982 gi July 12 da Mai Kadile amasung Rini Sin Yi Chen kauba atopa angang artist ani galona Twilight Zone the movie nambagi Victor Mirror sem saringai da sikhi. Siba yaba thawung oina helicopter amasung pyrotechnic sizinabagi matangda Twilight Zone haiba sida yawi. Film adugi sin namagi matangda Mirror bu Vietnam da leiba American lanmi singa attack torakhi. Masida pyrotechnic sing adu pokhairak helicopter gi mamai da tek kahenki. Thaudok adudagi helicopter adu kaiduna Miro amasung angang anidu sikhi. Number 4 Roy Kinnear. Spain gi toldioda The Riddle of the Musketeer namlingai da Kinnear sagol dagi taduna sokhi. Masagi sahi 53 suraba British actor asi ningjol gi saru tek kiloina na Madrid ki hospital amadu pukhatuna layangki. Adubu thaudok thokraba matung nongma leiraga 1998 September 10 heart attack tawduna laikhide haina odi da iri. Mahakna The Three Musketeer haibasida Planchet haibadi Artaknan kawa Musketeer amagi minai gi saktam langlamme. Odi gi matung ina Kinnear na laikhidaba asida film adugi director Richard Lesser da sathina sohanki. Masimakna maram amasu oiraga mahak masamak film gi career dagi pothaki. Number 5 Steve Irwin. Australian adventure amasung sasimu yokhatpa crocodile hunter asi 2004 ki September 3 da Ocean Deadliest haiba documentary ama ising manungda namlingai da hu chenba nga amadagi hu na kapsilakpadagi sikhi. Los Angeles Times ki matung inna Irwin amasung mahaki cameraman Justin Lin asi Australia ki Queensland manakta thabak yawna luba ising manungda laiki. Makoi anina phit nipal lompakna lakpa nga sing adugi mafam khara namlamki. Adubu nga sing aduna Irwin de attack tawbadagi toki. Masida mathong maram khangdama kai nga sing aduna mamaina thinba haurakhi. Los Angeles Times ki matungina nga sing aduna second kharagi manungda chak kayar khanna thinki. Mahakpu kannaba crew members sing honarabasu makhoi gi mateng phangdringai Irwin sikhi. Los Angeles Times ku unabada lens na hai madudi Irwin gi aroiba wahai asi aihak sigadore haibasini. Number 6 Martha Mansfield. Wangang da film star asi The Warrens of Virginia film namningai manung sarak siba matang amada car amagi manung da ngahak potharamme. Kanagumbana di karisu laitaba thodok amani haigadaba mawngda lambi chatkadaba miyoi amana churup ama chamlamme.
अदुग मैखेत मरुदु लंगबदा सोयबदगी गाड़ी मनुंगदा तासिलमे मैखेत मरुदु मार्था मेन्सफील्ड की सिविल वार मतमगी याम चाउना मै चाकनबा फिजोल अदुदा तासिंदुना मै चाकलमी हाइना डेट एंड टैक्स ना रिपोर्ट तौखी हाइरिबा थौदोकसी 1932 की नवेंबर टांग 9 दा थोखिबने महाक खुदकता हॉस्पिटल पुखतुना लाइकटनखी अदुबु मथंग नुमित नवेंबर 19 दा लैखिदे महाकी मसादु मैना सरुक अयाम चाकथोखिरमे नंबर 7 पॉल मांस असी ngallingaiда matam naiba aviator amane महाक यूएस आर्मी की फ्लाइट स्कूल अमदा थबक तोरमे अदुबु महाकी हैसिंगबा उन्नबा होनबा थौदोक अमदा अवांगबा थाकी ऑफिसरसिंग पुबा ट्रेन अमदा पाइसिलुबदगी थबक तोखी मतुंगदा महाक यारमेन हाइबा फिल्म अदुदा कुमखी महाकना पाइरिबा एरोप्लेन अदुदगी हेना पिकपा प्लेन थमफम अमा फाउदुना फिल्म अदुदा बाय प्लेन तौखी मसिगी मतुंग मंसना फिल्म कयादा सरुक याखी महाकना कुमखिबा फिल्म सिंगी मनुंगदा फॉर हुम द बेल टोल्स 12 o'clock high amasung wings of eagles hairibasing asini akiba poktoba nupa asi 1965 ki July 9 da the fight of the phoenix haiba mahaki aroiba film oiguduriba asi nambada mahousa ga manadaba mawongda thoidok hendokpa thong ama pangthokna honabada shiki number 8 red fox 1991 da Delaris haibadugo punna kuminaba the royal family haiba film adu namlingaida akanba heart attack torokpadagi laikide मैडम नोरी की मतुंग इन फोक्स असी सैनफोर्ड एंड सन हाइबा 1970 मतम की टीवी शो अमदा महाक की सीख्रब नुपी कौदुना मथबाक पाइदुना हार्ट अटैक तौबा सासिनबा थोंग अदुगिदमक महाक ममिंग चटले महाक लेखिदब मतम अदुदा मसागी सही हुंपुनिपान सुख्रे नंबर 9 जॉन रिटर 8 simple rules for dating my teenage daughter namlingaida wan tharaki नुमित अदु 2003 की सेप्टेम्बर 13 ने ABS series tawang tawringaida Ritter masa naraki loinana sem saringaida wantharaki Fox News ki matung inna mahaki heart ki e puba khwaidagi chawba singli ama kaibadagi hospital na puduna laikatnaki khudakta doctor singna operation tawki so adu 8 simple rule haina mingtholduna atopa chahi amada David Space amadi James Nagar na mahut sinduna puthoki Ritter asi TV amadi film da maru oina Trees Company haibaduda track tripper sabagi damak miyamna sakhang nakhibani चैनल असि व्यूअर्स सिंगना मरुइना चैनल असि सब्सक्राइबर सिंगना लेप्तना पिबिरक्लिबा सपोर्ट की दमा आरके प्रोडक्शन ना हाइनिंगाई लेतना थागतचरी मयाम की कमेंट अनंबा अखोइना पानबा अमदी वहांग सिंगी पाखुम पिनबा लेप्तना होनजरी मयाम ने पिबिरक्पा कंस्ट्रक्टिव फीडबैक अमदी अनौबा हिरम कया की सजेशन अखोइना तरामना ओक्चरी मयाम की मरक्तगी ख्वाइदगी तोइना हंगबिरको वहांग अमा नसी लखतचगे आरके प्रोडक्शन की लोगोदा मई चाकलिबसिगी मरम मियोय खरना खंगनिंगदुना फजन हंगबिरकपसु यावे खरना मरम खंगदना मचिन पेना ngangbसु यावे खरना चुमना तहनिंगदि हाइबसु अदुम यावे वाफम कयासिबु अमत ओइना सुपसिनजदुना पाउखुमसु पिजरी मैना मंगालसु ओय मैदगी मैचाकसु फंगे सिजनबा हैबा हैतबगी मखासु पोले अमरोमदा ngamkhai sita henjalake tugai ge hairabadi makhoi manipuri khudimakna amat oibagi pangal saktina tumna sakhan khiba ngamgani haibagi sign oinasu thamjakhibane makha taba wahang amadi suggestion kayabusu RK production na taramna okchari tawbadadi mayamna taminaba nungaigadaba londa hainingba punamak thambirao masi RK production khaknatna atopa YouTube amadi social media khudimaktasu inbinaba haijari umnamakpu thagatjari